Manipur dagi tokhaiba state semge hariba MLA Tarabo Center na hena lumna lobugum tauri. Makhoigi apamba aduna maram oiraga hausi fawbada State Assembly fambangamde haina MLA L Rameshwar na phongdorakli. Assembly ki session kaudabadagi karigumba Manipur da thokliba irang asi hena chawthoraklabadi madugi tekchak pumba Manipur amadi India lengak na pugadabani haina Congress MLA TH location na phongdokre. Committee on Tribal Unity, Kotuna Prime Minister Narendra Modi the Manipur ki Valley area da amuhana Armed Forces Special Powers Act thamzin biyo haina demand tawkre. Manipur High Court ta leifam thokpa judge mangagi manungda hauzik maki oina judge ahum khak leiba maramna case amata kumang chawsin bangamdana leide haina veteran politician o joina pendaba phongdorakli. Kuki sing nalandarakpadagi Myanmar da lanjena duna leiruba mitei macha chani ga taranithoi tekta kaidara Manipur da puthorakre. Amasung Moregi Meitei Lekai Khara Kuki Maming Thonzindura PMGAY card Maming Onanabu Honabada Chenaba Sing Chairak Pigadabani Haina RPA Athawaligi National Secretary Maheshwar Thonau Zamna Diban Taurakli.